Đâu em mình ra ra. Không bị sao. Chờ đâu lên ra. Cứ đi dậy. Mình ra xe. Đi lại không được mà. Hindi ka tayo niya. Ano to kasi ni bakit tayo kumakain na daw sila hindi kumakain. Ay, di ba kami kumakain ka rin? Sumingin mo sa kanila kasi naiyan mo na buhay pa ka. Ay, wala! Uy, ito nilang ko. Medyo kasi mo sa akin mo na kalahin na hindi mo po na ito ay bakit? Baka na yan siya! ꯑꯩꯈꯣꯏ ꯁꯥꯔꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯕꯨ Sudhir Sahib, war, wine, woman, natra. War di hauzik ekoi mipum khudingmak na thengnari. Adubu wine na aigi tana thana yadraba marupni. Woman simadi Sudhir Sahib, ai tasengna lapthoke khale. ꯑꯗꯨꯕꯨ ꯁꯥꯔ Ito, video po esi. Ngayko da ito. Maduna tabang kanasi. Hoy, nupinaga kaya manini he. Ngasi ngarang ta nachadrabado, kuizarabado. Aidi mabu thadokpa sungam ngamlaroidabado. Mabu mati sana phaibaro. ꯑꯗꯨꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯑꯃꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯅꯤ Ay, no quiero. Soba Hola. puputa ne ayuksida Ay, hola. Ay, samida mo. nang natobisma Hola. Hola, ikuram na iye. Hola. Hawbra. ꯍꯥꯎꯇꯦ ꯌꯥꯝ ꯊꯤ ꯍꯥꯎꯇꯦ ꯊꯨꯝꯁꯦ ꯑꯃꯔꯣꯝꯗ ꯁꯥꯏ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ ꯑꯗꯨꯔꯗꯤ ꯆꯥꯔꯨꯔꯅꯨ. ꯁꯤ ꯏꯟꯖꯥꯡ ꯆꯥꯃꯛꯇꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯆꯥ ꯐꯔꯅꯤ ꯇꯁꯦꯡꯅ ꯍꯥꯎꯇ꯭ꯔꯕꯣ? ꯌꯥꯗ꯭ꯔꯦ ꯆꯥꯕꯒ ꯑꯝꯇ ꯁꯦ ꯑꯗꯨꯔꯗꯤꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯆꯥꯔꯣ. ꯀꯩꯅꯣ ꯃꯁꯤꯟ ꯇꯩꯁꯤꯕꯣ? Hey, ꯆꯥꯛ ꯆꯥꯕꯗ ꯃꯣꯟꯗ꯭ꯔꯪ ꯕꯪꯒꯤꯗꯣ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯋꯥꯏꯁꯤꯜꯂꯨꯅꯤꯀꯣ. ꯂꯩꯖꯔꯝꯃꯨ ꯍꯥꯏꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄꯩꯁꯥ ꯌꯥꯎꯖꯔꯤꯌꯦ. ꯄꯥꯈꯪꯒꯤ ꯃꯔꯜ ꯆꯥꯕ ꯄꯥꯝꯖꯗꯕꯗꯣ. ꯆꯠꯂꯁꯤꯔꯥ? ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ. ꯑꯉꯥꯡꯒꯤ ꯁꯨꯇꯤ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯔꯦ ꯈꯪꯉꯗꯤ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯋꯥꯔꯛꯁꯣꯞꯇ ꯏꯟꯖꯜꯂꯝꯃꯒ ꯅꯪ ꯒꯥꯔꯤ ꯑꯃ ꯋꯥꯏꯔ ꯆꯠꯄ ꯀꯩꯗꯧꯒꯦꯕ? Tema. Matamda minute tara khatani kana. ꯍꯦ! ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ ꯁꯦꯀꯦꯟ ꯑꯃꯗ ꯊꯣꯛꯄꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯟꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯃꯦꯃꯥꯟ ꯑꯃ ꯇꯥꯗꯦ. ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯁꯤꯕꯣ? ꯍꯣꯏ ꯉꯥꯡꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯅꯪ ꯀꯌꯥ ꯅꯠꯇꯦ ꯆꯥꯔꯣꯏ. Hey, nang kaisu gari yadaba oramoi. Nang mathong maram khangdena nang irang torigaida. Angang nang haudu boramnine. ꯀꯔꯤ ꯄꯝꯆꯔꯣꯏꯗꯕ ꯐꯣꯟꯅꯤꯅꯦ? ꯇꯞꯇꯣꯅ ꯀꯔꯤ ꯈꯪꯒꯦ? Hey! Mase, nang na section da lei thokma ngakne. ꯇꯥꯏꯅꯔꯣ! ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣ! Mingdebu kari kaugi. ꯁꯛꯇꯥꯅ ꯑꯩꯒꯤ ꯃꯤꯡꯗ ꯈꯪꯉꯤꯕ. ꯑꯩ ꯃꯤ ꯍꯪꯉ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯆꯠꯂꯨꯅꯦ. Aiju pakhangni ꯅꯪ ꯄꯥꯈꯪ ꯑꯣꯏꯔ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯨꯄꯤ ꯊꯤꯕꯤꯌꯨ ꯍꯥꯏꯔꯣ? Ngaikhoba. Kainokta haki tawni. ꯀꯩꯅꯣ ꯍꯥꯠꯇꯣꯏꯅꯣ? ꯃꯁꯛꯁꯤꯒ. Ngaikho, kainokta hayogeba. Mata mi masini pije. Ayu basiri ayu. ꯀꯩꯅꯣꯁꯨ ꯈꯪꯗꯦ. ꯑꯌꯧꯁꯤꯗꯤ ꯑꯩꯅ ꯄꯨꯗꯣꯏꯅꯦ. ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯒ ꯂꯥꯛꯄꯗꯤ? ꯅꯇꯟꯗ ꯂꯥꯛꯄꯗꯤ ꯑꯩ ꯀꯩꯁꯨ ꯐꯥꯕꯤꯔꯣꯏ. ꯑꯗꯨꯏ ꯅꯠꯇꯦꯗ. ꯍꯦ! ꯉꯥꯏꯈꯣ! ꯆꯪꯒꯅꯣ! ꯅꯣꯏꯕꯨ ꯀ꯭ꯂꯥꯁ ꯌꯥꯎꯒꯦ ꯀꯥꯏꯅ ꯈꯜꯂꯛꯏꯁꯤꯕꯨ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯥ?
Noi ngawra baba. Khumune na sindo. 오자 프린시펄나 마빠는 레이브도 파제데 클래스 자오 조는 단질럭 빠이짱뿐이다 Isa. Oh my god, what a confusion. Ay ngawre. Ha, ay ngawre. Ngawre. Ha. Ngawre. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯅꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒ ꯊꯥꯖꯕ ꯊꯝꯂꯤꯕ ꯅꯍꯥꯛ ꯃꯉꯛꯄ ꯅꯨꯄꯥꯁꯦ ꯌꯥꯏꯁ꯭ꯀꯨꯜꯗꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯊꯤꯔꯕꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗꯦ 이때 너희 깍쟁이 소금도 얌 하we 하이 마탕 라프다디 소이드나 보러고 아얌 짜닝이바 볼게 마망 제이득이 리릭 레이브 소범도 좀냥 볼게 아도 아이게 너무 한게네 그이노 난 아코이 제세 눈디 두시브라 능시 아두디 पैसा अच्छा बचाना